ꯉꯁꯤꯗꯤ egg fried rice ꯇꯧꯔꯒꯦ ꯁꯤꯒ ꯂꯩꯔꯦ ꯆꯥꯛ ꯈꯔ ꯑꯗ ꯌꯦꯔꯨꯝ ꯑꯃꯈꯛ ꯂꯩꯔꯦ ꯇꯣꯃꯦꯇꯣ ꯂꯩꯔꯦ ꯌꯦꯅꯝꯅ ꯇꯧꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯀꯩꯅꯣꯒ ꯃꯁꯂꯥꯒ ꯑꯃꯐꯥꯎ ꯊꯥꯛꯇꯕꯤꯗꯅꯦ ꯁꯨꯃꯥꯏꯅ ꯏꯆꯝ ꯆꯝ ꯇꯧꯗꯣꯏꯅꯤ ꯃꯆꯥꯒꯤ ꯁ꯭ꯀꯨꯜꯒꯤ ꯇꯤꯐꯤꯟ ꯍꯥꯞꯅꯕꯅꯤ ꯁꯤꯒ ꯊꯥꯎ ꯍꯩꯅ ꯂꯩꯔꯦ ꯑꯩ ꯌꯦꯅꯝ ꯍꯥꯞꯆꯤꯜꯂꯅꯤ ꯌꯦꯅꯝ ꯍꯥꯞꯆꯤꯜꯂꯦ ꯌꯦꯅꯝꯁꯦ ꯃꯨꯟꯅꯕ ꯉꯧꯔꯒꯦ ꯌꯦꯅꯝ ꯃꯨꯜꯂꯦ ꯇꯣꯃꯦꯇꯣ ꯍꯥꯞꯆꯤꯜꯂꯒꯦ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯒꯦ ꯃꯌꯥꯝ ꯐꯖꯅ ꯁꯤ ꯇꯣꯏꯍꯜꯂꯝꯗꯣꯏꯅꯤꯅ ꯑꯩꯈꯣꯏ ꯄꯄꯥ ꯍꯥꯏꯁꯦ ꯇꯥꯔꯕ ꯐꯖꯅ ꯇꯣꯏꯍꯜꯂꯣ ꯍꯥꯏꯅ ꯇꯣꯃꯦꯇꯣꯁꯦ ꯐꯖꯅ ꯃꯨꯜꯂꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯩ ꯌꯦꯔꯨꯝ ꯍꯥꯞꯆꯤꯜꯂꯒꯦ ꯁ꯭ꯋꯥꯏꯁꯤꯒ ꯃꯌꯥꯝ ꯇꯣ ꯑꯩ ꯌꯦꯔꯨꯝ ꯍꯥꯞꯆꯜꯂꯦ ꯌꯦꯔꯨꯝ ꯊꯨꯒꯥꯏꯅ ꯍꯥꯞꯄꯗꯗꯤ ꯎꯍꯟꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯅꯅꯦ ꯃꯣꯕꯥꯏꯜꯁꯦ ꯏꯊꯟꯇ ꯄꯥꯏꯔ ꯅꯝꯃꯤꯅꯦꯕꯅꯦ ꯑꯗꯩ ꯁꯤ ꯆꯥꯛ ꯍꯥꯞꯆꯜꯂꯅꯤ ꯃꯌꯥꯝ ꯁꯤ ꯆꯥꯛꯁꯦ ꯍꯥꯞꯆꯜꯂꯒꯦ ꯇꯨ ꯃꯌꯥꯝ ꯑꯗꯩ ꯐꯖꯅ ꯑꯣꯠꯈꯤꯒꯦ ꯍꯧꯖꯤꯛ ꯐꯖꯅ ꯑꯣꯠꯂꯁꯤ ꯃꯌꯥꯝ ꯑꯩꯁꯦ ꯃꯁꯂꯥ ꯀꯝꯐꯥꯎ ꯊꯥꯛꯇꯦꯀꯣ ꯃꯌꯥꯝ ꯃꯆꯥꯁꯦ ꯃꯁꯂꯥ ꯊꯥꯛꯄ ꯌꯥꯗꯦ ꯌꯦꯔꯨꯝ egg fried rice ꯇꯧꯅ ꯃꯁꯂꯥ ꯊꯥꯛꯀꯅꯨ ꯍꯥꯏꯌꯦ ꯁꯨꯃꯥꯏꯅ ꯐꯖꯅ ꯑꯣꯠꯂꯅꯤ ꯑꯗꯨꯒ ꯐꯖꯅ ꯑꯣꯠꯈꯥꯏꯔꯦ ꯇꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯈꯥꯕꯩꯁꯤꯅ ꯑꯩ ꯁꯤꯖꯤꯟꯅꯗꯦ ꯌꯥꯝꯅ ꯕꯗꯪ ꯕꯗꯪ ꯂꯥꯎꯏ ꯃꯈꯣꯟꯗꯤ ꯁꯤꯅ ꯊꯣꯛꯇꯕꯀꯣ ꯕꯗꯪ 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 ꯂꯥꯎ ꯅꯨꯡꯉꯥꯏꯇꯕꯅ ꯏꯍꯩ ꯍꯩꯅꯗꯦ ꯈꯪꯗꯦ ꯏꯁꯇꯤꯜꯒꯤ ꯈꯥꯕꯩꯅꯤꯇ ꯍꯩꯅꯕ ꯃꯈꯣꯟ ꯌꯥꯝ ꯊꯣꯛꯏꯑꯅ ꯑꯩꯅ ꯁꯤꯅ ꯁꯤꯖꯤꯟꯅꯔꯤꯅꯤ ꯂꯣꯏꯔꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯆꯥꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕꯅꯦ ꯁꯤꯁꯦ ꯁꯤꯒꯤ egg fried rice ꯃꯥ ꯌꯥꯝ ꯄꯥꯝꯃꯤ ꯂꯣꯏꯔꯦ ꯃꯌꯥꯝ egg fried rice ꯂꯣꯏꯔꯦ ꯁꯤ ꯂꯣꯏꯔꯒ ꯆꯥꯛꯃꯨꯛ ꯊꯣꯡꯗꯣꯏꯅꯤ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯁꯤ ꯃꯣꯇꯣꯔ ꯊꯣꯡꯗꯣꯏꯅꯤ ꯉꯁꯤꯗꯤ ꯕꯨꯒꯅꯤ ꯊꯣꯡꯗꯣꯏꯅꯤ ꯃꯌꯥꯝ ꯂꯣꯏꯔꯒ ꯁꯤ ꯕꯨꯒꯅꯤꯁꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯣꯡꯗꯣꯏꯅꯤ ꯑꯃ ꯆꯠꯄꯒꯤ ꯂꯣꯏꯔꯦ ꯃꯆꯥꯒꯤ ꯇꯤꯐꯤꯟ ꯍꯥꯞꯄꯤꯔꯒꯦ ꯃꯆꯥꯅ ꯍꯥꯎꯏ ꯍꯥꯏꯈꯔꯦ ꯁꯤ ꯏꯪꯍꯜꯂꯨꯈꯤꯒꯦ ꯑꯗꯩ ꯃꯈꯨꯝ ꯀꯨꯞꯁꯟꯒꯦ ꯌꯥꯝ ꯇꯟꯃꯨꯛ ꯍꯧꯈꯤꯒꯦ ꯁꯤ ꯂꯩꯔꯦ ꯇꯟꯗꯨ ꯇꯟ ꯇꯛꯅ ꯂꯩꯔꯦ ꯁꯤꯗꯤ ꯕ꯭ꯔꯦꯛꯐꯥꯁꯇ ꯇꯟ ꯑꯣꯏꯅ ꯆꯥꯒꯦ ꯁꯤꯁꯦ ꯃꯌꯥꯝ ꯑꯩꯅ ꯂꯧꯕ ꯘꯤꯅꯤꯗꯨ ꯁꯪꯒꯣꯝ ꯑꯐꯝꯕꯅ ꯂꯧꯕ ꯑꯁꯤ ꯍꯥꯞꯄꯤꯕ ꯑꯗꯨꯒ ꯂꯧꯊꯣꯛꯑꯒꯦ ꯍꯥꯞꯆꯜꯂꯣ ꯌꯥꯝ ꯇꯟ ꯍꯧꯕꯁꯨ ꯂꯣꯏꯔꯦ ꯃꯨꯊꯠꯂꯣꯅ ꯆꯥꯔꯅꯤ ꯉꯁꯤꯗꯤ ꯇꯟ ꯑꯃꯈꯛ ꯆꯥꯒꯦ ꯃꯌꯥꯝ ꯑꯉꯧꯕꯗꯨꯗꯤ ꯍꯥꯞꯄꯣ ꯁꯤꯁꯨ ꯍꯥꯞꯆꯜꯂꯒꯦ ꯆꯟꯗ꯭ꯔꯦ ꯆꯥꯎꯔꯁꯤ ꯂꯥꯛꯄ ꯆꯥꯛꯀꯥꯔꯅꯤ ꯆꯥ ꯊꯛꯈꯤꯒꯦ ꯃꯌꯥꯝ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯈꯤꯒꯦ ꯑꯗꯨꯒ ꯑꯩ ꯆꯥꯛꯃꯨꯛ ꯊꯣꯡꯗꯣꯏꯅꯤ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯌꯥꯔꯝꯕ ꯑꯃꯨꯛ ꯇꯧꯈꯠꯂꯦ ꯁꯤ ꯂꯩꯔꯦ ꯇꯣꯃꯦꯇꯣ ꯑꯁꯣꯏꯕ ꯑꯩꯅꯅꯦ ꯇꯟ ꯍꯧꯔꯤꯉꯩꯗ ꯑꯩꯈꯣꯏ ꯄꯄꯥꯅ ꯁꯣꯏꯕꯤꯔꯝꯃꯤꯅꯤ ꯇꯣꯃꯦꯇꯣ ꯁꯣꯏꯔꯦ ꯑꯗꯩ ꯇꯤꯜꯍꯧꯗꯨ ꯑꯁꯤꯁꯨ ꯑꯁꯤꯅ ꯊꯥꯎ ꯌꯩꯅꯕꯅꯤꯀꯣ ꯑꯁꯤꯒ ꯆꯅꯝ ꯈꯔ ꯂꯩꯔꯦ ꯁꯤ ꯆꯅꯝ ꯈꯔ ꯂꯩꯔꯦ ꯁꯤ ꯁꯤꯡ ꯈꯔ ꯂꯩꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏꯅ ꯆꯥ ꯊꯛꯏꯉꯩꯗꯅꯦ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯤꯉꯩꯗ ꯑꯩꯅ ꯍꯋꯥꯏꯁꯦ ꯀꯥꯝꯍꯜꯂꯝꯃꯕꯅꯦꯕꯅꯦ ꯀꯥꯝꯍꯟꯅ ꯂꯣꯏꯔꯦ ꯍꯋꯥꯏ ꯀꯥꯝꯍꯟ ꯂꯣꯏꯔꯦ ꯑꯩ ꯍꯧꯖꯤꯛ ꯁꯣꯛ ꯇꯧꯈꯤꯒꯦꯀꯣ ꯇꯤꯐꯤꯟ ꯇꯦꯔꯥꯡꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯈꯤꯒꯦ ꯉꯁꯤꯗꯤ ꯃꯆꯥ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯄꯨꯈ꯭ꯔꯕꯅꯤꯅ ꯁꯤꯁꯦ ꯄꯨꯗ꯭ꯔꯦ ꯁꯤ ꯃꯆꯥꯒꯤꯅꯤ ꯁꯤꯁꯤꯅ ꯄꯄꯥꯒꯤꯁꯤꯗꯤ ꯍꯧꯖꯤꯛ ꯄꯨꯗꯣꯏꯅꯤꯅ ꯁꯤꯒ ꯁꯨꯝ ꯊꯝꯃꯅꯤ ꯁꯤꯡꯁꯦ ꯁꯨꯝ ꯊꯝꯃꯒꯦ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯇꯦꯖꯄꯇꯥ ꯍꯥꯞꯆꯤꯜꯂꯁꯤ ꯆꯅꯝ ꯍꯥꯞꯆꯜꯂꯦ ꯇꯤꯜꯍꯧ ꯁꯤꯡ जीरा सी हापचल्लनी हौजिक
गरम मसाला, awa fadigom khitang thaiba ꯑꯩꯒꯤ ꯍꯩꯖꯥꯡꯁꯦ ꯐꯖꯅ ꯁꯧꯔꯦ ꯃꯌꯥꯝ ꯌꯦꯡꯉꯨ ꯂꯣꯏꯔꯦ ꯍꯩꯖꯥꯡ ꯂꯣꯏꯔꯦ ꯃꯌꯥꯝ ꯃꯣꯇꯣꯔ ꯕꯨꯒꯅꯤ ꯊꯣꯡꯕ ꯂꯣꯏꯔꯦ ꯁꯤꯒꯩ ꯃꯌꯥꯝ ꯀꯨꯝꯕ꯭ꯔꯥ ꯑꯃ ꯏꯔꯣꯜꯂꯝꯕꯅꯦꯕꯅꯦ ꯀꯨꯝꯕ꯭ꯔꯥ ꯏꯔꯣꯟꯕꯁꯤꯗꯤ ꯎꯠꯍꯧꯗ꯭ꯔꯦ ꯃꯌꯥꯝꯗ ꯑꯗꯩ ꯍꯧꯖꯤꯛ ꯌꯦꯔꯨꯝ ꯑꯣꯝꯂꯦꯠ ꯑꯃꯒ ꯍꯧꯈꯤꯅꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕ ꯍꯣꯔꯦꯟ ꯆꯥꯕꯗ ꯑꯃꯨꯛ ꯎꯠꯂꯛꯀꯦꯀꯣ ꯑꯩ ꯆꯥꯛ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯑꯌꯨꯛꯀꯤ ꯑꯗꯩꯗꯤ ꯈꯪꯗꯦ ꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯄ ꯂꯣꯏꯔꯛꯄꯗꯅꯦ ꯑꯗꯨꯝ ꯊꯦꯡꯈ꯭ꯔꯦ ꯊꯦꯡꯕꯅ ꯂꯣꯏꯔꯦ ꯄꯨꯡ ꯀꯩꯅꯣ ꯇꯥꯔꯦ ꯄꯨꯡ 1:30 ꯇꯥꯔꯦ ꯑꯗꯩ ꯆꯥꯛ ꯆꯥꯔꯒꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯉꯦꯅ ꯀꯩꯅꯣ ꯃꯪꯒꯜ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯃꯣꯇꯣꯔ ꯍꯥꯏꯀꯣ ꯃꯪꯒꯜ ꯕꯨꯒꯅꯤ ꯑꯃ ꯑꯗꯨꯗꯩꯗꯤ ꯀꯩꯅꯣꯃ ꯀꯨꯝꯕ꯭ꯔꯥ ꯏꯔꯣꯟꯕ ꯑꯃ ꯇꯣꯔꯕꯣꯠ ꯏꯔꯣꯟꯕ ꯑꯃ ꯂꯩꯔꯦ ꯑꯗꯩꯗꯤ ꯉꯥ ꯚꯥꯖꯤ ꯑꯃ ꯂꯩꯔꯦ ꯁꯤ ꯉꯥ ꯚꯥꯖꯤ ꯑꯃ ꯂꯩꯔꯦ ꯉꯥ ꯚꯥꯖꯤ ꯅꯠꯇꯦꯀꯣ ꯑꯌꯥꯏꯕꯅꯤ ꯁꯤꯁꯦ ꯑꯌꯥꯏꯕ ꯑꯃ ꯂꯩꯔꯦ ꯑꯗꯩꯗꯤ ꯌꯦꯔꯨꯝ ꯑꯣꯝꯂꯦꯠ ꯑꯃ ꯂꯩꯔꯦ ꯑꯩ ꯌꯦꯔꯨꯝ ꯑꯣꯝꯂꯦꯠꯁꯦ ꯏꯆꯝ ꯆꯝꯅ ꯍꯧꯕꯅꯤꯀꯣ ꯀꯩꯁꯨ ꯌꯥꯎꯗꯅꯅꯦ ꯑꯗꯨꯝ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯒ ꯀꯩꯁꯨ ꯌꯥꯎꯗꯅ ꯑꯗꯨꯝ ꯌꯦꯔꯨꯝꯗꯣ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯏꯔꯗꯤ ꯍꯧꯗꯅ ꯀꯔꯤꯝ ꯍꯥꯞꯇꯕꯤꯗꯅꯦ ꯑꯗꯨꯝ ꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯊꯕꯛꯁꯦ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯗꯨꯝ ꯊꯦꯡꯈꯤꯕ ꯁꯤ ꯂꯧꯊꯣꯛꯑꯒꯦ ꯑꯩꯗꯤ ꯏꯔꯣꯝꯕꯁꯦ ꯍꯥꯟꯅ ꯆꯥꯒꯦꯀꯣ ꯃꯌꯥꯝ ꯑꯩꯗꯤ ꯏꯔꯣꯝꯕꯁꯦ ꯌꯥꯝ ꯄꯥꯝꯃꯤ 이러면 그냥 짜증이야. 하원이해. 남들이 짜봐 hꯧꯔꯒꯦ ꯀꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯊꯕꯛꯁꯦ ꯐꯤꯁꯨ ꯈꯨꯌꯥꯝ ꯑꯃ ꯁꯨꯔꯤꯕ ꯄꯨꯖꯥ ꯌꯧꯁꯜꯂꯦꯅ ꯑꯗꯨꯒꯤ ꯐꯤꯁꯦ ꯑꯃꯨꯛ ꯃꯊꯪ ꯃꯊꯪ ꯁꯨꯕ ꯍꯧꯔꯤ ꯈꯨꯋꯥꯎ ꯑꯃ ꯅꯨꯡꯁꯥꯅ ꯁꯥꯕꯅ ꯍꯧꯖꯤꯛ ꯈꯤꯇꯪ ꯃꯝꯁꯤꯜꯂꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ 사ꯊꯤꯅ ꯍꯥꯎꯋꯤ ꯃꯌꯥꯝ ꯀꯩꯒꯤ ꯍꯥꯎꯕꯅꯣ ꯃꯪꯒꯜ ꯕꯨꯒꯅꯤꯁꯨ ꯑꯃꯨꯛ ꯆꯥꯒꯦ ꯃꯪꯒꯜ ꯕꯨꯒꯅꯤꯁꯦ ꯀꯩꯅꯣ ꯍꯥꯞꯄꯒ ꯆꯥꯕ ꯍꯥꯎꯕꯅꯤ ꯑꯩꯈꯣꯏ ꯁꯟꯗꯥꯗ ꯀꯩꯗꯅꯦ ꯅꯠꯇ꯭ꯔꯥ ꯄꯥꯄꯔ ꯈꯔ ꯍꯥꯞꯆꯟ ꯑꯗꯨꯗꯩꯗꯤ ꯇꯤꯜꯍꯧ ꯈꯔ ꯁꯣꯏꯖꯟ ꯑꯗꯨꯗꯩꯗꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯁꯣꯏꯖꯟ ꯇꯧꯔꯒ ꯆꯥꯕ ꯁꯥꯊꯤꯅ ꯍꯥꯎꯕꯅꯤꯀꯣ ꯑꯩꯗꯤ ꯆꯥꯛꯀ ꯌꯥꯝ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯦ ꯍꯩꯖꯥꯡ ꯑꯊꯣꯡꯕ ꯃꯪꯒꯜ ꯕꯨꯒꯅꯤꯁꯦ ꯃꯣꯇꯣꯔ ꯕꯨꯒꯅꯤꯁꯦ ꯌꯥꯝ ꯆꯥꯅꯤꯡꯗꯦ ꯃꯥꯗꯤ ꯃꯥꯡꯉꯗ ꯆꯥꯕ ꯍꯥꯎꯏ ꯍꯥꯎꯕꯅ ꯌꯦꯔꯨꯝ ꯑꯣꯝꯂꯦꯠ ꯆꯤꯛꯈꯤꯒꯦ
ꯑꯩꯅ ꯃꯃꯨꯠꯇꯣ ꯌꯥꯝ ꯃꯨꯜꯍꯟꯗꯦ ꯍꯥꯏꯕꯅꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯃꯃꯨꯠꯇꯣ 이거 구워가만 이거 ꯂꯤꯞꯁꯇꯤꯛ ꯈꯤꯇꯪ ꯇꯩꯁꯟꯕꯁꯤꯅ ꯆꯥꯛ ꯆꯥꯕꯗ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯆꯤꯟꯕꯥꯟꯗ ꯊꯦꯡꯉꯔꯅꯤ ꯍꯥꯏꯅ ꯂꯤꯞꯁꯇꯤꯛ ꯇꯩꯗꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯚꯤꯗꯤꯑꯣ ꯅꯝꯗꯣꯔꯦ ꯍꯥꯏꯅ ꯈꯖꯤꯛ ꯈꯔ ꯇꯩꯁꯟꯕꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯍꯩꯅꯗꯕꯅ ꯂꯣꯏ ꯍꯥꯎꯕꯅ ꯉꯥ ꯑꯌꯥꯏꯕꯁꯦ ꯀꯩꯗꯧꯅꯤ ꯊꯣꯡꯕꯒ ꯊꯥꯛꯄꯒ ꯆꯥꯕꯒ ꯅꯨꯡꯇꯤꯒꯤꯀꯣ ꯑꯀꯟꯕ ꯗ꯭ꯌꯨꯇꯤ ꯇꯧꯗ ꯌꯥꯗꯕ ꯑꯀꯟꯕ ꯗ꯭ꯌꯨꯇꯤꯅꯤ ꯁꯤꯁꯦ ꯅꯠꯇ꯭ꯔꯥ ꯊꯣꯡꯕꯒ ꯊꯥꯛꯄꯒꯁꯦ ꯇꯧꯗꯕ ꯌꯥꯗꯦꯀꯣ ꯃꯌꯥꯝ ꯊꯣꯡꯕꯒ ꯊꯥꯛꯄꯒ ꯆꯥꯕꯒꯁꯦ ꯅꯠꯇ꯭ꯔꯥ ꯑꯇꯩ ꯄꯨꯝꯅꯃꯛꯇꯤ ꯇꯜ ꯌꯥꯏꯊꯣꯛꯊꯣꯛꯑꯁꯨ ꯌꯥꯕꯅꯦꯕꯀꯣ ꯍꯣꯏ ꯍꯥꯎꯔꯦ ꯈꯨꯍꯥꯎ ꯑꯃ ꯊꯥꯏꯅꯒꯤ ꯒꯥꯔꯗꯦꯟ ꯀꯩꯅꯣꯗꯨꯅꯤ ꯒꯥꯔꯗꯦꯟ ꯁ꯭ꯂꯤꯛ ꯍꯥꯏꯗꯨꯅꯤ ꯑꯩꯒꯤ ꯐꯤꯁꯦ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯗ ꯌꯥꯎꯔꯛꯄ ꯆꯍꯤ 12 ꯁꯨꯔꯕ 12 ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯁꯤ ꯆꯍꯤ 24 25ꯀ ꯁꯨꯔꯛꯑꯃꯗ꯭ꯔꯥ ꯈꯪꯗꯦ ꯃꯆꯥ ꯁ꯭ꯀꯨꯜ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯅꯝꯍꯧꯔꯤꯅꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯥꯡꯕꯅ ꯂꯣꯏ ꯆꯥꯕꯕꯨ ꯎꯠꯅ ꯁꯥꯟꯅꯩ ꯁꯥꯎꯕꯅ ꯂꯣꯏ ꯏꯆꯥꯅꯨꯄꯥꯅ ꯃꯃꯥꯁꯦ ꯊꯧ ꯂꯩꯇꯕꯗ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯎꯠꯅ ꯁꯥꯟꯅꯩꯌꯦꯅ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯤꯕ ꯚꯤꯗꯤꯑꯣ ꯃꯃꯥꯡꯗ ꯆꯥꯕ ꯅꯨꯡꯉꯥꯏꯅꯦ ꯍꯥꯏꯅ ꯍꯥꯏꯕ ꯁꯥꯎꯔꯤꯕ ꯃꯥꯅ ꯑꯗꯨ ꯍꯥꯏꯔꯒꯅꯦ ꯃꯥꯗꯨ ꯀꯩ ꯌꯦꯡꯉꯤ ꯈꯪꯕ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯇꯃ ꯌꯦꯡꯉꯤ ꯏꯆꯥꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯕ ꯃꯤꯒꯤ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯇꯃ ꯌꯦꯡꯉꯤ ꯃꯥ ꯑꯗꯨꯒ ꯑꯩꯅ ꯇꯧꯕꯗꯤ ꯌꯥꯗ꯭ꯔꯤꯕ ꯁꯥꯎꯔꯤꯕ ꯃꯥ ꯍꯥꯎꯕꯅ ꯀꯩꯅꯣꯅꯦ ꯃꯌꯥꯝ ꯑꯩ ꯏꯔꯣꯝꯕꯁꯤꯗ ꯆꯥꯔꯦ ꯑꯁꯤ ꯈꯤꯇꯪ ꯑꯃꯨꯛꯇꯅꯤ ꯍꯩꯅ ꯆꯥꯈꯤꯕ ꯈꯨꯍꯥꯎ ꯑꯃ ꯉꯥ ꯑꯌꯥꯏꯕꯁꯦ ꯍꯥꯎꯈ꯭ꯔꯖꯥꯠꯅꯤꯁꯦ ꯈꯨꯍꯥꯎ ꯑꯃ ꯌꯦꯡꯉꯨ ꯑꯩꯗꯤ ꯉꯥ ꯑꯌꯥꯏꯕ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯒ ꯑꯇꯩ ꯉꯥ ꯅꯠꯇꯦ ꯑꯁꯤ ꯉꯥꯁꯦ ꯁꯤ ꯉꯥꯁꯦ ꯀꯩ ꯉꯥꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯚꯥꯡꯒꯣꯟ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯗꯨꯅꯤ ꯁꯤ ꯌꯥꯏ ꯆꯥꯕ ꯌꯥꯝ ꯍꯥꯎꯋꯦꯕꯅꯦ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯨꯇꯨꯕꯁꯤꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯕ ꯊꯕꯛ ꯅꯠꯇꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯁꯤꯗꯤ ꯑꯗꯨꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯕꯨ
ꯂꯐꯣꯏ ꯃꯆꯜ ꯑꯃꯅ ꯑꯃꯕꯨ ꯁꯞꯄꯣꯔꯠ ꯇꯧꯅꯔꯗꯤ ꯀꯔꯤꯒꯤ ꯑꯣꯏꯔꯣꯏꯗꯣꯏꯅꯣꯀꯣ ꯍꯥꯎꯅ ꯆꯥꯕ ꯂꯣꯏꯗꯣꯔꯦ ꯆꯥꯕꯒ ꯊꯣꯡꯕꯒ ꯊꯕꯛ ꯑꯩ ꯊꯕꯛ ꯆꯥꯕꯒ ꯊꯣꯡꯕꯒ ꯚꯤꯗꯤꯑꯣꯁꯤꯁꯨ ꯆꯥꯕꯒ ꯊꯣꯡꯕꯒ ꯋꯥꯗꯤ ꯋꯥꯈ꯭ꯔ ꯄꯣꯠꯅꯤ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯊꯣꯡꯅ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯋꯥꯏꯑꯦꯕꯅꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯅꯝꯕ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏ ꯈꯪꯉꯝꯒꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯁꯨ ꯑꯌꯨꯛ ꯉꯟꯇꯥ ꯄꯨꯡ 8:30 ꯅꯪꯅꯕ ꯊꯣꯡꯉꯤꯅꯦ ꯑꯩꯒꯤ ꯆꯥꯛ ꯏꯟꯖꯥꯡꯁꯤꯡꯁꯦ ꯄꯨꯡ 8:30ꯗ ꯆꯠꯄꯅꯤꯅ ꯑꯗꯩꯗꯤ ꯃꯆꯥꯒꯤ ꯑꯃꯨꯛ ꯑꯗꯨ ꯁꯔꯛꯇꯣ ꯚꯤꯗꯤꯑꯣꯁꯨ ꯅꯝꯃꯤꯅꯤ ꯂꯣꯏꯔ ꯆꯥꯕ ꯐꯖꯅ ꯍꯥꯎꯋꯦ ꯈꯨꯍꯥꯎ ꯑꯃ ꯐꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯁꯨ ꯊꯣꯡꯕꯒ ꯆꯥꯕꯒ ꯚꯤꯗꯤꯑꯣ ꯌꯥꯝꯅ ꯄꯨꯔꯒ ꯂꯥꯛꯑꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯃꯌꯥꯝ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯑꯅꯧꯕ ꯆꯪꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯇꯧꯕꯤꯕ ꯀꯥꯎꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯃꯌꯥꯝ ꯕꯥꯏ 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 ꯕꯥꯏ